apama design khudingmak ki order slokjari amtang lengshin biro khwai brahmapur nagamapa ima kaithel gi opposite अहानबदा ngasigi maruiba pausing pizari Chief Minister N Birena CIC Staff Quarter amadi Undergraduate Girls Hostel sangaduna miyamda kusinakre Mapandagi lakpa miui singna lamdam asida nungsi sanaba tangdu laitaba khunai ama sagatpa ngamloi haina Manipur gi ningthau laisema sana zawbana haikre ADC Tamenglongna District asigi Saukhat Thaurangi Thadarakpa Lupa Kro Tara Henbagi Senpham Mafam Khangdana Manghan Kre Haina Social Activist NC Kandi Janbona Phongdokre DC Imphal West na Thokpa Hukum Amaki Mayokta MG Avenue da Lambi Thingduna Durga Lasin Bana Miyam da Awaba Mayok na Halle Amadi chaliba sahi asigi oina ningol sakauba asi October 18 leibak pokpa numit oigadabani haina KCV gi Vice President Surjitna Phongdokre Kurumjari Times of Manipur gi numidang pau miyeng tabiri bapunamapu ARUNBALA taram okjari ngasigi maruiba pausing miyamda sandokna pizari Yaripok Yambemda Laiba Community Health Center asi Darkar Oiber Nurse Amadi Staff Sing Athuba Matamda Tharaknaba Thaurang Tauragani Haina Chief Minister N Birena Thajaba Pikre Wafam Asing asi Nongna Saba Loiraba Yaripok Yambem Community Hall Center gi Staff Quarter Amadi Androk Kendrugi Manung Chanba Top Sing Thada Undergraduate Girls Hostel Sangabagi Thauram Amada Haikibani Mahakna Makha Taraduna Cabinet Mifam Amada Laukiba Waref ki Matung Inna Ngasidi Yambem PHC asi Community Health Center The Onkhatpani Masida Darkar Oiba Nurse Amadi Doctor Athuba Matamda Tharaknaba Honagani Hairaduna Yambem Added High School Asisu Laingaki High School da Onkhatpa Yaba Kari Kari Laibake Habitsu Yangsilagani Loinana Hojikti Laingak Asigi Sel Thungi Pibam Su Fagale Haiki Nakalam Romda Top Singthada Pangthokiba Undergraduate Girls Hostel Sangabagi Thorum Aduda Mahak Nahai Global Warming Asi Thengnanaba Laingakna Green Manipur Mission Hogdoktuna U Chara Kaya Thakre Mission Asigi Makada Lam Ekar Mangadagina Tara Fawa Donate Tobina Basu Khungang Khudingmakta Haikiba Laire Loinana Thobal Dangi Yet Thangba Man Canal Asisu Athuba Matamda Mathau Tahonanaba Honoragani Amadi Law and Order gi Fivamna Maram Oiraga SDC Tulihal gi Office Imphal da Honglakiba Asisu Masagi Hanagi Laijaramba Mafamda Honglaklagani Haiki Manipur Alliance for Child Rights and Child Rights Yuga Kusam Naduna Breaking the Silence and Child Abuse Let's Make Child Friendly Manipur Haiba Hiramda Numitarani Tararak Suba State Level Children Miss 2019 ngasi Chingmairong Galaiba Travel Research Institute Pangthokre Lamdam asigi tongan tongan ba mapam degi lakpa angang singna nat ki oiba jago isai kyagal loinana pangthokiba thorom adugo mari leinana Manipur gining thau leisemba sana jawbana Manipur bu masak takliba si khamba thoibi thangta amadi lai harauba khakta na takpanate chingtam da khunda minoriba furup sing nat amadi chatnabi kaya asina lamdam asi masap taklibani masimagna lamdam asibu amata oiba nungsinabagi lipun amana pulibani maram aduna haurakliba angang singbu mama leibak nungsiba amadi amata oibagi wakhallon chelhanba mathau tai mapandagi lakpa miui singna lamdam asida nungsi sanaba tangdu laitaba khunai ama purakpa haibasi oithoktabani haiki hal mandawna leiraba ikoina kaidoba tai pi ba isa singse mase sa haibaduni makhoi bu lana sinabiba angang sing akoi trafficking toba makhoi bu lana akoi gi thabak suhanba laik lai sumatik chana tamhandaba phajana pija pithaktaba phajana sana handaba masiguma mayam se akoi lairiba siguma akoi gi child rights ki tamka cheli chongiba sing aduga state government
नत्रगा मरी लेनबा नत्रगा मसिदा थवा यावबा इंडिविजुअल सिना मसिदा अखोई अगांग सिंसे कन्ननबा अखोई अगांग सिंसे फजबा मखोना अखोई पुंसी अमा अखोई तुंग सेमंगनबा अखोइना हिरम खुदिमक अखोइना मी Autonomous District Council ADC Tamenglongna District asigi saukhat thaurangi thadarakpa chaurakna lupa crore tara henbagi senfom mafom khangdana manghankre haina social activist NC ka dija bongna phongdokre ngasi Manipur Press Club ta pangthokpa pawgi mifam aduda Nurathangi ex-chairman Lungjanang social activist Fawgaibau social activist Wangsing Dinbau su sarugya KNC Kadijan Bauna Makataraduna 2017-18 oina 3rd Manipur State Finance Commission amadi 14th Finance Commission dagi lakpa senfam chaurakna lupa crore taraga lakyang khaigani thoi henbagi senfam ADC Tamenglonggi member singna mafam marang khangdana mangankre hairiba senfam asi district asigi manungda laiba tongan ba kendra singi manungda IVR public toilet water reservoir waiting set amadi playground sing semgodana haiduna thadarakpa senfam ni RTI gi khuthangda khanglakiba yamlaba senfam asigi matangda kadai fawba asengbano khangnanaba mafam singda satuna yengsing lure thabak tawkhre hariba mafang siduna thabak amata tawrambagi khudam phangkhide handak sahida thadorakhiba ahanba installment gi yamlaba senfam asigi matangda anti corruption cell da wakalabasu thawa sabidre hiram sida ahenba mi eng sangbinaba mari leinaba TAN Hills ki minister da ngasi aiba chero lama pisinduna action lokhatpina naba haijakre haiki People's representative say kari tauribno kari thabak tauribno Tamenglonggi autonomous district council se public ki fund oiba developmental work ki center na thadarakpa state na kaithorapa pot se are they going to continue to hijack the people's development fund masi se akoi question tawninge aduna masi se athubu matamda concerned department authorities singna chapchaba action se makha tabsu lokhat piro mkhoi ngonda yengsinba changba yaba meeting sisu tawiro habse akhoi Tamenglonggi on behalf of the Tamenglong people on behalf of the tawkiba tawduba affected oibiba mi singi phangtau sabane DC Imphal West na thokpa hukum amaki mayokta MG Avenue da lambi thingduna Durga Puja lachinduna miyam da awaba pire lambi thingduna puja lat halliba asi sarkar asina ayaba piribra haina miyam na hangnarakpaga loinana RK Govaina phongdorakli wafam asing asi MG Avenue da pangthokpa pawgi mifam amada phongdokibani Mahakna Makatana RK Govaina haikibada mahosagum Hindustani Samas Kowa Luf Amana September Kungani Pandagi October Nifan Pauba Numitara Mathoini Chupna Mahatma Gandhi gi mitam laifam gi nakalda Durga Puja ka mari lainaba lambi thingduna lai lasinba asina miyamda achoba awaba ama chauna pire Bihari Singi Luf ama oreba Hindustani Samas Koba Luf Amana Yamna Maru Eba Lambi ama Oriba Mafam Asida Lai Lasin Bahabasi Yamna Laivaktivani Dharmagi Amadi Jati Wafam Natana Yamna Maru Oriba Lambi Asida Lai Lasin Basigi Matangda Hindustani Samasna Imphal West ki District Magistrate Su Oriba DC Imphal West and Prabinda Aiba Serol Ama August Tarukta Pishinki Serol Adu Imphal West ki SP City Police ki OC Amadi Traffic Police ki DSP Nachingbadasu Kopi Amamampi ki Hiramasigi Matangda DC Imphal West and Prabinna order ama thoktuna ayaba pibaga loinana chatna kanglon amasu piki adubu order adugi serial number 11 da piriba niti niyam kaya adugi ona tainabada thabak kaya tawduna laire maram aduna hiram sida mari lainaba singna haksin na lobiduna darkar oiba thabak sing lokhat pinanaba mari lainaba singna yengsinbiu haiki DC Imphal West ki order ki mayokta NG Avenue ki makha thangbada Durga Puja lasanduna general public ta kaiba pire masi mari leinaba singna yargadi amukta athuba matamda yengsinbi Siroi Festival 2019 Manungda Lam Koiba Lakpa Mioi Singna Ukrul District Manungda Yarek Tuna Kumhai Asibu Sarugyage Harabadi Mangjongna na register Tawiduna Lemna Laiba Yaragani Haina Ngasi Imphal Hotel Sangai Holda Pangtokiba Paumi Singa Unaba Amada Ukrul Assembly Constituency gi MLA Alfred na Fongdokre Department of Tourism gi official Sing Yauna Pangtokiba
ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯃꯤꯐꯝ ꯑꯗꯨꯗ MLA ꯑꯜꯐ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯍꯩ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯦꯟꯇ꯭ꯔꯤ ꯐꯤ ꯂꯨꯄꯥ 50 ꯂꯧꯒꯅꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯦꯟꯇ꯭ꯔꯤ ꯐꯤ ꯂꯧꯗꯕꯅ ꯀꯨꯝꯍꯩ ꯑꯁꯤꯕु ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯑꯦꯟꯇ꯭री ꯐꯤ ꯑꯁꯤ ꯂꯧꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯄꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯛꯀꯤ ꯑꯣꯏꯅ VH1 ꯆꯦꯅꯦꯜꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯤ ꯔꯣꯛ ꯅꯨꯡꯁꯤꯖꯕ ꯅꯍꯥꯁꯤꯡꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯊꯣꯛꯄ ꯉꯝꯂꯕꯗꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯑꯆꯧꯕ ꯐꯤꯗꯥ ꯑꯃꯁꯨ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯈꯤ external tourists to come and visit our state. This is why from the first season of Shirui festival, the people that are coming in, the tourists that are coming in, they'll be landing here in Imphal, be it by road or be it by air, whichever, they have to come into Imphal. Once they do that, the department has, I think, is preparing a booklet where they're going to say which places the tourists can visit when they are here in Imphal for a period of 4 or 5 days. As their main target for this time is the first and the last day for Shirok. So the other days in between, wherever they are free, they may be sent to Tamenglong, maybe to Loktak, maybe to Senapati, whichever area. So that since the department is planning a comprehensive tourist destination area where the tourists can actually visit and then they be motivated by the hospitality that the area will be providing this time. पाओगी मिफम अदुदा सरुग याखिबा डिपार्टमेंट ऑफ टूरिज्म की डायरेक्टर W इवोल सिंगना लम कोइबा लाकपा मियोइ सिंगी ओइना इम्फाल गी चिंगमैरोंग की ISBT फावा अखनबा बस सर्विस थमदना उखरुल फावा चटपगी भाड़ा हानदगी 50% डिस्काउंट पिरगनी हाइकी कोई उखरुला फेस्टिवल जी येंग सत्प मतमदा ngsaigi masi mayamna pinariba rate to adudagi handaba rate ta discount to rate ta akoi pinana ba koi transport department da sima koi arrange tawri ngsaigi akoi na festival yeng ba satpa kansida sariba thaiba mayamna sakhairamba kokhairamba mayam leibase masi hojiki anoba akoi gi world gi summit mayam yaujaruba da moina haibasi akoi it is time to appeal to the people that please make sure that it is our responsibility while throwing anything to the environment. Shiroi festival ji yengba lakpa matamda festival ji da phattaba amotpa akaiba plastic karikara mayam je kariguma makhal amata langthokpidaba dustbin leiriba mayam do sijinaba masima ai mayam da appeal tawninge हौजिक पाओगे मरकथन आतेन ब्रेक अमतंग लग्जरी नुपी अखोइगिदी खोंथांग खुदिंग सेक्सिनिंगाई ngaktani मफम मतम खुदिमक्ता अइना चेक्सिंदुना तलाकली अदुबु महौसाई खोंचटनिना खुदुंग थिनिंगाई अतुमक ओय मणिपुर दा अहान बोइना इरमदम मसिदा साजबा निंगोल खुदो अदुबु ngasidi अखोय चिंगानिंगाई ओइद्रे अखोइगिदमक ब्राइट इंटरप्राइजेस की निंगोल खुदो ताकदोरिबा निंगोल चाकौबदा सेट इन्नबगिदमक क्वालिटी लेरबा अहोंगबा ममलदा पिनबगिदमक सेम सादुना लेरबा नागामपाल इमा कैथेल ऑपोजिट की फर्स्ट फ्लोर दा लेबा शावर्स बुटीक शोरूम इनाक की ओइबा अपामा मखल की फिरोल सुना फंगदबा शोरूम लोइनाना क्रिश्चियन सिंगी वेडिंग दा सिजनबा वेडिंग गाउन सु मफम मसिदा फंगबिगन नुपी खक्तगी नतना अंगांग सिंग अमदि जेंट्स की पैंट शर्ट हाफ पैंट कोट वेस्ट कोट कुर्ता पायजामा फैजोम खुरखुर फैजोम अमदि रेडीमेड फैजोम मकल सुना फंगाव मफम याम नुआइबा पाव मना मफम मसिदा अदोम अदोमगी अपाम डिजाइन खुदिंगमक्की ऑर्डर सुलौजरी अमतंग लेंसिनबिरो ख्वाई ब्रह्मपुर नागामपाल इमा कैथेलगी ऑपोजिट की फास्ट फ्लोर दा लेरिबा सर्विस बुटीक ब्रेक मतुंगदा मयाम मुकहना तराम नौकजरी सलिबा चाही असिगी ओइना निंगोल चाकौबा असि लाकलिबा अक्टोबर की तांग 28 लेबा कोकपा असिनी मसिना असेंगबा चुंबा साइंटिफिक ओइबा कैलेंडर की मचाक की मतुंग इन्ना ताजबा निंगोल चाकौबा नुमितनि हाइना कंगलेपा कैलेंडर बोर्ड की वाइस प्रेसिडेंट डॉक्टर मोइरांगथेम सुजितना फोंदोखरे ngasi sagolban moirang lerak machinda laiba साउथ ईस्ट एशियन कल्चरल ऑर्गेनाइजेशन की मयाई लोइसंगदा पांगथोकिबा पाउमिसिंगा उनाबा अमदा महाकना मखा तारादुना लाकलिबा अक्टोबर की तांग 28 असि हियांगैगी नोंगमगा निनीगा पुन्ना पाली अदुबु नुमित असिदा पालिबा हियांगैगी नोंगमा पानबा थवान असि कंगलादा युमफम ओइरगा नुमित असिगी अंगनबा अयुक्ता लोइरे हाइरदुना हाइरिबा पुंगफम असिगी मतुंगदा हियांगैगी निनी पानबा हौरे अदुना लाकलिबा तांग 28 असिगी
Anganba matam asi hiangagi nini panba thaban oirabanina chahi asigi ningol sakauba pangthokpa yare haiki. Nakalamaromda Manipur government ki Directorate of Environment na fongba chahi asigi calendar da lakliba October gi tang kungamapan asida ningol sakauba numit oina sengna chumna fongli aduka DIPR na puthokpa calendar da lakliba October gi kuntra asida Ningol sakauba oina fongli masigumba manadaba asi toina thokigani maramaduna scientific oiba calendar gi masak sing fongduna Kanglay miyambu chumna lamjing si haiki. Ningon Chakoba is Ngalabada, Hoipung, Arapa Boda, Punta and Nipan, they said Navani, or Kongsan Bobo, the Matamda, Yum the Yumatam, the Dipung, Yamtra with them up and Trada Yunabni, Maramasina, and the Kangli Park and the board of Mayama, Sumasi, Tankuma and the Tobu, Adomasi, Tagumbakarada, Motopa, Hojiki, Labak Tiva Habitat, Jepar. Adagi Manipur government gi ke sumba dairi da ta kontrai base laibak thi bai betuni Haukiba October gi tang ohumgi anganba ayuk pung aniga minute yangkhai tarpa duwaida rims ki ECG lofam da chahi tarani thoi khaktangai ribi nupi macha amabu namja namthek piba adu yamna kiningai oiba thawong amani haina Manipur Muslim Welfare Organization MMWO Women Wingi Convener MK Sofina ngase hata minuthong da laiba MMWO gi mayai loisangda pangthokiba paugi mifam amada phongdokre mahakna makha taraduna thokiba thogdok asi rims authority na section ba watpadagini hospital asida emergency da layang balakpada nupi oibising safe oidabagi fibam ama urakliba asida thorakliba afafata daita pumnama rims na pugadabani nupi lab technician singsu night duty tahanbiu haraduna Thogdok asida January ba kai samthong dagi TS Suras asi ain gi matung ina matik chaba chairak pigadabani amadi mahaki case tu su lawyer singna magi favor da lepiganu haina makhatana appeal tokhi Anaba layeng balakpa nupi phoba safe side oidaba lamdam ama oirakpagi phimam ama uhalakliba mawong amana oirakliba asi rims authority na cheksinbada watpa amadi lab technician sing laubada nupi masing hantana laubagini loinana tihai suras hairiba sa asina khwaidagi kanba logi chairak pigadabani loinana kanagumba lawyer singna tihai suras hairiba sa asigi favor da case lepi danaba appeal tawjari Rims ki ECG room da chahi nauribi nupi macha amabu namja namthekna bagi thogdok pu akan ba maong da yaning da ba phongdok tuk baga loinana thogdok adu da January ba suras matik chaba chairak pigadabani haina rongmai lufwam Assam Nagaland gi advisor Panti Golmai na Kuyek Piduna Tadok Cherol Amana Harakli, Cherol Sinamaka Tarak Libedi Medical Institute Amada, Asigumba, Togdok Amatok have a same Muibagi Kunai, Gi Oiba, quite Ikai Ningani, Ekoi Kudingmak, Asigumba, Togdok Asi, Tung the Tokan about Puna Tenaminaba Matotai, Togdok Asigi Pau Tabada, Hiningai Latana Nuaitaba, Ki Hangoiva Fawi Haraduna, Togdok Asi, Suras Kakta Natana, Rims Authority Naso, Daita Pugudabani Harakli. Bisnupur District Deputy Commissioner Nita Arambam na presiding officer Oiduna DC Office Conference Holda Bisnupur da Pangthokpa Mifam Amada Kwakta Municipal Council Ward number 7 gi Councillor Minaranjan Amasung Ward number 9 gi Councillor I Ibetombi Laimabu Mathang Sitna Chairperson Amasung Vice Chairperson Oina Khalle Lauthokpa Loinana Wasak Lokre Ngasigi Thoram Aduga Mari Lainana District asigi DC Nita Arambam na ngarang fawda contestant candidate file tawruk tabana scrutiny tawraba matungda ngasi uncontested candidate sing oina khalle haina lauthok kibani haiki ngarang gi pung ahum sina last date oiba koina nomination receive tawda ngarang bauta koina chairperson gi nomination ama khatang receive tawjagi haibadi Srimati Minarjan councillor ward number 7 matomda nomination file tawrabanina akoina mase uncontested oina declare tawjaraga ngasi huji wasak lojagre magi vice chairperson gi oina subnatagi nomination mi ama khatangna file tawrakhi haibadi Srimati Ibetombi Leima councillor ward number 9 aduna ma matomda file tawrabanina akoina masu uncontested ne lojaraga akoina huji magi su wasak loba ama pangthok jagre aduna akoi anoba Kokta Municipal Council gi chairperson amasung vice chairperson bu aina taramna congratulate tawjari adu Nakal Amaromda Makoina DC office tagi hek tholokpaga office mamangda BJP Moirang Maldagi worker singna Moirang Municipal Councillor M Ibemcha amadi N
Ibomcha yauna miyoi kayana harau tayamba phongdokpaga loinana taramna okhi nauna khallabi chairperson Minaranjanna kathokpaga loinana council asigi miyamgi yaifanaba maru oina nupi singbu thak wangkhatnanaba thabaksing Manipur laingaka tanaduna paikhatkani haiki. Wildlife trade must be banned haiba topic ta state level wildlife debate competition amadi quiz competition amangasi Sanjan Thongda laiba forest head office ki conference hall da pangthokre Humpugamari Suba Wildlife Week celebration gamari lainana forest department ki wildlife wing na sinduna pangthokiba debate amadi quiz competition aduda mahiroi kayana sarugyaki wildlife trade must be banned haiba topic ta pangthokiba debate competition opposer nipan amadi supporter taretna sarugyaki. S. Sauba Memorial English School ki Taragataruk Suba Mapok Numit Thauram ngasi Singjamai Kongba Rota Laiba School asigi campus ta pangthokre Thauram aduga mari lainana School asigi principal S.A. Surjitna Haurakliba Angang Singbu Cheksina Sembi Bahaibase Angang Sing adubu Senariba Oza Singi Achoba Thogdang Amani Tunglam Chata Afaba Ama Oinana Bagidama ngasigi Mirol na Haurakliba Naha Kayabu Afaba Maikaida Lamjing Lam Takpiba Mathogtai Haiki. aduna arapa mafam sing seisa akhoi school van tong chapang jamjadaba degi lai ina khon mayam am kan seisa laigre aduna ngasi mafam aswai seisa school asi laibadagi di mafam aswai sing mi sing sida su khudong saba angang sing sida inkhalangliba angang sing khudong saba mayam am phangale hainai haijage school asi laibadagi aduga ngasi prize distribution ceremony ma yauri se sina su hena angang sing se hena compete tongna bagi chang wangkhalakna bagi machak amani haina ai thamjage Haiba angambu yokhatpana tab haitaba angangsibu yokhatuna anouba yumbire nama semdana as students are the future generation ama oibana pillar amagi damakta ahang pandam asi sangjanjarakoni khunai asida lariba angangsingsibu anouba yumbire anouba makhong adu ohelaktuna akhoi punsisida khunai sida achouba khongthang ama ngamakani habegi pandam asida ACM English School mayamgi damakta hangdoksari amasung mayamna masibu welcome to you haina haizari. Lifesavers Manipur Walker Integrated Network Society Win Foundation na RIMS ki Department of Transfusion Medicine ga khusam naduna Laimayum Sachin Sharma gi mapok numit kamari lainana blood donation camp ama pangthokre camp aduda miyoi kuntra mukna idan tauki ngasigi I pibagi thauram aduda Laimayum Sachin Sharma gi apok pina macha gi mapok numit asida cake kaktuna langbagi mahutta miyam gi awaba taraba matamda I gi mateng pangliba RIMS ki transfusion unit pu ikai khumnaba utpa oina department asigi mateng kharadang oirabasu pangbagi wakal londa blood donation asi sinbani loinana masagi mafamda asigumba afaba wakal asi lehongno na ba honabani haiki Sengna hai taragadi blood bank na khoi da pangbirakhiba mateng adagi narak yelakpa matamda I kapa habasi mi amadai mi amdai lawdoinina yamna tangba khopa yam khudong thiba me amam tholakpadabdo khoina angang sing cha sidasu khoina tambi horagadi man hayeng chauraba matung de akhoi mama smai tawbanina smai tawdana aisu hayeng chauraga siguma mim oige haibagi afaba wakhalonda changakna bagdamakta sigi program je sinjabane blood donation haibase emergency service ne haina khali habadi it is done when asked or when it is required adubu I urge each and every eligible individual to come forward and donate blood. Bapugi Chamagayankai Suba Mapok Kumon Thauram Gamari Lainana Mahatma Gandhi Amadi Kasturaba Gandhi gi Punsi Amadi Wakalon Haiba Hiramda Delhi gi Asok Bihar da Laiba Rupchan Institute of Fine Arts na Chinduna Ngarang Institute Asigi Exhibition Hall da Pangtokre Exhibition Asida Tongan ba artist Taragani Pana Yekpa Laising Miam da Utki artist Taranipan Adugi Manungda Imphal gi Basikong dagi Chahi Taramapan Khakta Ngairiba artist Thoksom Thaubasu Sarugyaki Exhibition Asigi Matangda Institute asigi founder Rupchana Aikhoigi Paumiga Unab Amada Hai exhibition asida artist Singna Gandhi Amadi Mahaki Loinabi Kasturaba Gandhi gi Maru Oiba Punsigi Thogdok Kaya Ayek Pasaktam Oina Miyamda Khanghanbani exhibition asi Bapugi Chamagayankai Suba Mapok Kumonga Mari Lainana Pangtokpani exhibition aduda Sarugyakiba Thauba Thoksomna Mahaki Ayek Palai asida Nupi Amadi Nupada Khenaba Leite Haibadu Takpaga Loinana Kasturaba Gandhina Mahaki Mapuroibana Laibak asigi Laukiba Thaudang aduda nupi ama oina sogot kibagi saktam amadi dandi maski maru oiba saktam kaya adu utpani haiki. The part of the RCI Rupchan Institute of Fine Art. So we are presenting here 18 works are you can see here. So these are the painting done by the student.
Some are the students and some are our eminent artists along with. So total 18 artists. We 150 anniversary we Bapu have edition asidani aduga aina puthokjariba art asigi nungyo thimna we Mahatma Gandhi ji na leba ki damta toromba madi mayamgi kari message pirami haibu usabani aduga kidaina Kasturba Gandhi ji Mahatma Gandhi ji ki loina be usari bisimang di leba ama semda society ma kunoma leba ama sakona bokana da Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles. 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangni Services at Malom Bajar, Imphal West, Manipur, or contact us at 700-5830-142 or 87877-23780. Break ki matungda makhataba pau pizari Manipur Food Industries Corporation Limited MFICL gi Vice Chairman K Sarat Kumar Singh na luchingba tim amana juriwam gi Barak Circle gi Boro Breka Subdivision gi manung chana laiba Zakurador amadi Boro Breka da laiba Hindu Singh gi khwaidagi chawba kumhai ama oiriba Durga Puja gi lai latfam singda chatuna angamba mateng pibaka loinana lai khurumkhre ngasi gi khongchet asi ga mari lainana K Sarat Kumar Singh na phongdokhibada juriwam gi manungda lairiba Durga Imabu iraliba mafam singda chatuna ima dagi bor fanghanbiba amadi mafam aduda lairamba miyoi singna harau tayamna okpiramba asi laibak phabani haiki Guwahati gi Pan Bazar da laiba Council of Baptist ki North East India CVNEI gi campus da Rongmei Naga Student Organization Guwahati Assam RNSOG Assam na chinduna ngasi LM Hall da anirak suba Freshers Meet 2019 pangthokre thorom gi saruk ama oina haukiba chahida maipakraba mahiroi singda chamba khudol piduna pukning thogatke thorom adu kamari lainana ADC Tamenglong gi chairman Namsindrei Panmaina ngasi achugumba thorom pangthuktuna Guwahati da lairiba Rongmei students singbu sakhang maikhang naba haibasi yamna Thagat ningaini mahiroi singna Guwahati da laktuna mapa mama gi ningba thunghangani haiduna lakliba mahiroi singbu success oiba oisnu haiduna hana city asida lairiba mahiroi sing amadi haujik nauna changlakliba mahiroi singna matam pumbada loinaduna senior singna guide tawduna laisi haike tungda mahaksu participate tawbuga loinana sel oina lupa lak amagi khudol oina pikhi Assam Manipuri Sahitya Parishad Padum Pukuri branch ki chahidigi oiba mifam ngasi Gauranagar Hozaida pangthokre mifam aduda lakliba lakadoriba chahi 2020 gi February gi tang taret nipan amadi mapanda pangthokadoriba Assam Manipuri Sahitya Parishad AMSP gi Annual Conference Lanka Hozaida pangthokadoriba asigi matang dasu nainake thorom adu Gauranagar Sanskrit Veda Vidyalaya gi potharaba Principal M Khalemba Sastrina luchingduna Parishad ki firal singkhatuna amadi leisu katpagi thoram hogdoke thorom asigi saruk ama oina saireng saidinaba lamdam asigi saknairaba Kabi Lairen Lakpam Shruti Kumar na moderator oiduna pangthokhi State Assam ki soi na tari om kham kaya da lei bam maiti masa khwai ki bik ko isil na khwai ki bik ko ayak na pajagi ba conference da leng bi rak tuna conference di bu mai pak na pakhat
mai pakna pangthokpada saruk yabi haiduna ikoi Assam Manipuri Sahitya Parishad Padambukhi branch ki nauna khalaba president ama oina ayakna apu thamjari. State Bank of India Thobal branch na sinduna numit nini chupna satharakpa ahanba tangka ki oiba customer service initiative program ngasi DC Thobal gi office complex ta leiba election counting hall da loisinkhre ngasi pangthokiba customer service initiative program loisinbagi thoramda regional manager SBI regional business officer L Hangching DC Thobal gi assistant commissioner Teresa SBI RBO gi chief manager lead bank Y Nirmal customer service ki chief manager Naurem Rajen Kaksing SBI ki branch manager Romeo Sarungbam Lilong SBI branch ki manager Bimol Kaisam UBI None amasung Kaksing ki lead district manager Y Ivo Chauba SBI Thobal ki assistant branch manager Dr. Maitram Uttam Luang amadi SBI Thobal branch ki chief manager Khaikopau Haukipna athoiba langbirak pasing oina sarugya ki bank singna numinini chupna chatharakpa program asida Punna lupa crore ahum miyamda loan oina Thobal district ta lairiba bank singna pikhe. Customer Outreach Initiative ki phase 1 ni phase 2 so andak sahida so pangthok sagani aduna henna phase 1 se successful oiragadi phase 2 pangthok matamda Thobal district amasung Manipur as a whole da lairiba thaba phangudra agogi semilon da mateng pangadoba agogi economy da mateng pangadoba customer singda bank mayam na kari kari loan biba yage amasung bigani haibasi hena mapung phanaba agogi bank sing taraf tagi yamna true belief true spirit ta khoi ngasi agogi saruk yajari aduga loan si lobu matamda agogi third party na agents kumba kogi dalal haidra si kutang lakpi kanu bank da lakpiu koina bank na pisa bijaba loan bijaba si koi sija tumja kaimta lejade corruption yaudana su piningi aduna customer sing na kauda bida unaga doba senglaba magi branch manager natraga kogi loan officer sing unabiraga haiba loan form sing asilobiu Sani Kurmathoi Raksuba Rasri Baigasandra Laikidabagi Ningsing Numit Kamari Lainana Numit Mangani Chupna Chatharakiba Ras Lila Festival Ngase Uchekon Laikor Radha Madhav Mandapta Loshinkre Jawaharlal Nehru Manipur Dance Academy Amasung AIGINK Seva Committee Uchekon Laikon ka Kusam Naduna Pangthokiba Festival Loshinbagi Tauram Aduda Seva Committee ge patron Ningthemcha Ongbi Mangi Sija Amasung advisor Oiriba retired IAS P Bharat Singhna Thoiba Mithunglen Oike Thauramasiga Mari Lainana Raslilasu Utke Senba Sahi Lisingani Taragamapan Lisingani Kungi Lamjau Tongba Gram Panchayat ki MGNREGS Amadi PMAYZ gi Social Gram Sabha Mifam ngasi Imphal West Pasoi CD Block ki Manung Chanba Tera Yangkhom Lera Community Hall da Pangthokre Thauramadu da Sarugya kiba Manipur Social Audit Agency gi District Auditor Yozana Lamana Imphal West ki Manung Channa Leiba Lamjau Tongba Gram Panchayat ki Praja Singna Fangpham Thokpa Masa Masa gi Hak Mating Chana Fanglibra Natagra Phangdibra Haiba Adu Khangdok Nanaba Siguma Sava Si Pangthok Sabani Khunai ama Khumang Chaukshin Hanba Hai ge Chauksin gi Hairabadi District Singi Praja Khudingba ki Hak Matik Chana Hana Phanghanba Yamna Tangai Fade Haiba Yauna Wafum Kyasu Phongdoki Kanaba Fangi Nataga Phangni Khangdok Naba Akhoi Lai से अखोई की लामजो तोंबा ग्राम पंचायत की मीना एमजी नरेगा की मनुंदा कड़ी कड़ी कमाई कमाई ना पैसा फंगे युमसावा की प्रोसेस कमाई ना खंगे सेलोई नंबर खंगदोक तबा अखोई लाए मियाम की थबक सिंगी मियाम ना अपाम्बा की मतुंगी ना प्लान तोबड़ा नत्रका तोबड़ा सेसु खंगदोक तबा अखोई लाए Laima Group na Sinduna Imphal West ta Sinduna October Manga Tagina Kuntramathoi Fawba Leptana Chathagadaba First Ningol Kudul Handloom and Handicraft Expo 2019 Ngasidagi Imphal East Singjamai Kwangma Kongba Rota Laiba Delaima Trade and Credit Corporation Society Limited Building da Laiba Showroom Campus ta Ngasidagi Hokre Expo Hogdokpagi Thoramadu da Sarugya Kibi Laima Group ki proprietor Laitangthem Jibanlata Devina Pangthokiba Expo Ashi
Chahi asigi oina nupi oibisingi khwaidagi chauraba kumhai ningol chakobuga mangoinana pangthokchabani expo asida maru oina ningol amana yahaurakpadagi thabak chathokba fawbugi nongmada changdraba yadraba polam suna phanghanbaga loinana leima group ki thomi singna ningol chakobugi oina kharadang orabasu sel thumgi ngaklo oijaba ngamnanabagi pandamda pangthokchabani haiba yauna wafam kaya amasu phongdokhi Ningol loibisingda akoina mapan gi pot nataba akoi iramdam sida sajaba iramdam gi oiba potching ase yam tasengna amamam tawaraga su leiraga set la illaga natragana piba oiba singna khudol tamboina leiraga hariba singa se machan oiba machan machi oiba singda khudon tamkhiba hek ngammi khoi thabak piba ngamba employment create toba aduga economically su masana masa maromdom lepchaba ngamba haibase aikogi laleme handloom handicrafts ki pandam Malemgi kaithelda chaurakna lupa crore kungani pan rongi mamal oigedaba WY tablet yauna mayai kaba chinja kaya ngase more de leiba ni fohum doisuba Assam Rifles amadi more mahila police ki apunba team amana nupi amadagi fagat kre aikogi more pawmina pirakpa paw amada akaknaba paw ama fangbadagi more ward number 3 Faicham Bangi supermarket leiba hahat hauki chahi nimfugamari mapuroiba laikidraba kamni kauba mioi amada nisage polam yauna Niyam gi wangmada polam kya leire haiba paw ama fangki paw adu fangbadagi nimfum doi suba Assam Rifles ki Major Rajiv Kumar yauna more mahila police ki team amana nupi adu fagat ki bani nupi adu dagi WY tablet piece lakh lising yang khaiga nimfu crystal meat 15.269 ketamine kg aniga gram chaniga taruk fancy dial syrup piece chamaga maudramari Myanmar currency da lupa lising nimfuga mapan amadi Indian currency da lupa lising humdraga mari khara hena fagat ki phagalaba nupi adudagi fangba pauda hairiba polam sing adu Myanmar gi tamudagi matajin amadi namkhohat kauba nupi anigi polam sing ni haiba khangbangam khi faraba nupi adu more police da makhatana wahang pahang chathanaba sinekre hairi Imphal More Lambi Paringda Langoi Puba Gari Singh Assam Rifles na Chathandabagi Mayokta All Tribal Sandstone Labor Association na Lambi Paring Asida Sangsin Gadaba Economic Blockade Yauna Atay Khongjang Singda the United Tribal People's Organization UTPO Technopol District na Sogat Kani Harakli Seroladuna Makha Taribadi Lambi Paring Asida Lairiba Assam Rifles na Sinpham Asibu Paiduna Nomagi Sara Tanjoriba Sinmi Singda Awa Saitheng Pibagi Tabak Asi Athuba Matamda Mari Lainaba Singna Mi Yang Sangbidun Sangbinabasu Harakli. All Jiribam Road Transport Drivers Union AJRTDU na National Highway number 37 da Pochai Puba Gari Singh check tawduna port kaya yamna haplibage haibagi check tawramba adu ngasidagi matam khara oina komthoklagani haina All Jiribam Road Transport Drivers Union gi General Secretary L Manitona Paumi Singda Fongdokre Wafama Singh asi Jiribam gi Babuparada laiba Jiri News Network ki conference hall da pangthokpa pauge mifam amada fongdokibani mahakna makha taraduna Gari Thobiriba Ichil Inau Singna Gari ki Chanaba Wet Chuna Pubiu Lambi Sida Laiba Thong Sing Asigi Fiwam Sing Asi Yenglaga Gari ga Chana Daba Ayang ba Polam Sing Ayang Chana ga Daba Polam Sing Oina Happy Haina Apil Tauke Paugi Mifamadu da Union Asigi Joint Secretary and Arun Publicity Secretary as Roman Yauna Atay member Kyasu Sarugyaki Tanga Santanga Sidagi Ojima Transport Driver Nena Impal Jilabi Senava 37 da Hong if you put a Maram Varega Arumayang is now when I checked out Hazram Badu Driver Sinavina Man Pumadamda Hong if you Virega Man Happy Naba Garsin Jajari Howzik Pau Merton attend a break Amatangal luxury. Break matungda makhataba pau pizari
IGR South ki lising makhada kungani suba sector Assam Rifles ki Sajik Tampak Battalion na sinduna thani subna Churchandpur district ki border village singda chatharakiba beauty therapist and parlor assistant ki training program ngarang loshinkre Ministry of Skill Development and Entrepreneurship ki makhada JCRE Skill Solution ga kusamnaduna pangthokiba training program aduda trainee taraga mangana sarugyaki Sairem Art Creation gi Anisuba Production Manipuri Digital Film Kurai Angaubi ngasi release tawkre Palace Compound laiba board tapang thokpa release tawbagi thoram aduda Kurai Kendra gi MLA L Susindro OC Binod Kumar amadi Film Forum Manipur gi Chairman S Mangol Jausu Sarugyaki Sadananda Gokul Soma Bizu Idau Modubala Lalitabi Ratan Line Chingba Saknai raba artist kayana Sarugyakiba film adugi story screenplay amadi director na Sudhir Kangjamni film asigi producer na Jugesori Sairemni mamangda Sairem Art Creation na Jam Makhong Mai Pak na puthokraba matungda anisuba oina puthokliba film asigi matangda producer Jugesori Sairem na haikibada miyamna Kurai nupi haraga tongan ba mieng amada obiba amadi khanbiba asi yamna laibak tibani lamdam asigi nupi singi topa gun kayasu lairi haibatak na naba honaba film amani haiki Sairem Art Creation na puthok sabaje andak ki Kurai ngaubi jiga ani subane aham Jam Makhong ne aduga ai Kurai ngaubi haiba film ase aine Kurai nupi se mayamna yam pauna yam kari haitare nungaitana hek tawba ubda mina kari haitare phaubi oina ubase yam nungaijadaba sidaisida aina puthok saraga Kurai nupi su aphaba kaya ama lei harga sida namsabani film Film asigi story amadi director oiriba Sudhir Kangjamna haikibada ani suba oina puthokpa film asina matam amada miyamna Kurai gi praja singda uramba wakhalon adu ngasidi oidre haibadu khanghananaba honabani haiki mayamna hendok panong khangnariba khogi wangai gunda amga khogi Kurai sadunga mane haiba aduda adui timduda apet sorakpa khoi apet manak tona base toroga izagi bo wari ne khogi Kurai nupi ko mayamna Kurai nupi jam jathi ena kinaba he kinaba phawba akhogi amag image ong ti lei mayam da ko adugi image do ena films da hadi matam prom to Kurai du afaba lei habado hadi akoina mayamna khanariba mayamna Kurai nupi je kinariba phatti ana khanariba do adugi ona tena bada afaba su lei habado ena films da unana hona samne Bangladesh ki Prime Minister Sheikh Hasina amadi mahaki counterpart ama oiriba Narendra Modi anina ngasi tongan ba project ahum sangagadawri masigi manungda ngamkhai wangwalana awang nongpok state singda LPG gas sing supply toba yauri project sing asina India amadi Bangladesh laibak ani ki marakta lalon itiki fibam phagat hanbada achobu mateng ohenabagi pandamda pangthokpani National Register of Citizen NRC asi asoi aranba yaudaba NRC ama ohenbiu haina All Assam Student Union na Supreme Court ta wakat kre NRC ki final list asi haukiba August ki kontra mathoida fongkibani maduda Assam state ki mioi punna lakh taramapan henba final asida yarokhibadabani masida miyamna panoramba mioi masingdagi tana yaroktaba sida State aduda lairiba mahiroi loop amadi atai organization singna penakudre masida luriba wafam di NRC gi final list phongba asida Supreme Court na pikiba chatna kanglon sing adu indrabra haibasini maram aduna Supreme Court na hiram masida miyeng sangbagi tangai fadaba laire haiduna court asida thajaba thambaga loinana handak phongliba NRC gi final list asoiba aranba yaudaba list ama ohenbina naba haijabani haina ASU gi General Secretary Lurin Jyoti Gogoina phongdoki Kha Thangba Kashmir gi Anantnag district ta laiba deputy commissioner gi office ta lalhoba singna sathakiba bom gi landa miyoi nifan asok apan nangle haina official report amana hairi paw asina makha tarakli bedi lalhoba sing aduna security personnel singna khurak hangdana ngak seliba office adugi mapanda patrolling chaliba security personnel singda grenade langsinduna hana landa kibani hairiba deputy commissioner gi office asi Srinagar dagi chaurakna kilometer yankhai ga mangarom chalaga laibani adum oinaba bom aduna tamliba target adu yogdana lambi gi sidai amada pokhai khe maduda khong na chatpa miyoi nipan lom asong apan nangkibani lalhoba singi thawong asida mafam aduda lairiba khunja sing mipainore hairi
Tha asigi ahumda West Bengal amadi Bihar ga lonabada laiba Mahananda River da thokiba hiraknabagi thogdokta sikiba miyoi nipan sukre miyoi kun hena thiba khangdana lairi thogdok aduka mari lainana thiba humbagi thabak chathariba rescue team aduna ngasi ayuk miyoi mari amagi asiba haksang West Bengal gi Malda district ki Chalchal area dagi fangki hiramasiga mari lainana Malda district magistrate na Fongdokibada Hosik Togdok asigi matungda National Disaster Response Force amadi State Disaster Response Force ki kambuna akan maongda thiba humbagi thabak charak chathari hiraknabagi thogdok aduda soklaba miyoi mapan amana Malda district ki hospital amada admit tawduna layengli haiki Hosik amuk sanabagi pai phangwigani Imphal iski nomai bungda laiba SN student club na sinduna tha asigi taret fawba numit humni chupna chathagadaba ahanba ESC Inter Badminton 20 Tournament 2019 ngasi club asigi multipurpose hall da hodokre kanglup ahum thokna pangthokadoriba tournament adu hodokpaga mari lainena ESC gi president and Indrajit na chahi yamlaba miyoi khaktagi wa natana mipum khudingba masama ufana lainena bagi pandamda ngasi gi badminton tournament asi pangthokpani makha tana tongan tongan ba masana kaya amasu lemtana pangthokigani haiba yauna wafam kaya amsu fongdokhi Kuna esigi naharon player singi masamu phaba kuna ema wenabagi damakta adugi maikai da ekoina sinjabani aduga sugum tournament ase mathang da su ekoi as a routine work wena club asina hena pak thok chok thokna grassroots level gi su ekoina makha tana angang mayam sembagi program se package chakni hana ekoi makha tana thamjari ngasi nungthil phongna kiba pause singda kari kari marui ba pau yor bage habdo mayam punna mu mieng taminasi Kangla Pau, Furup Kudimak Magi Furupi Culture Lay, Culture na Furup Kudimapu Amagamaga Nungsinahali, Laisemba Sana Zauba. Maite Inaki Asobutang Lobidamba, Laisang Tem, Lanchan Chenglay, Lake Hidre. Iningto Laisemba Sana Zaubana, Ikai Kunatuna Layrol San Cray. October Kunmapan si, Hianga Asing Banini Panbani, Ningol Chako Bugitorum Pangtok Piu. Pogzel, Aikoina Soikiba kaya ngasigi mirona, Punsinduna Menkapagi Fadava Lady. Atenba Matam Gimanunda, Ministry Resafal Toba Yabagi, Tazava Lady. Radio FM station transmitter tower yungbada ayaba pikre. Bandam Manipur gi miyamna lengak asi sahi ani makai mapungphan bagidamag miyam ngamkai leitena thagatli Chief Minister. Merger agreement lising amaga chamapan ni fumapan Manipur and India haiba hiramda khananena kre. Manipur gi economy power mitop singa pairi mathangi target political power ni JCILPS. Lengak ki employees sing ayuk pung tara nangabo office ka dabada action lawgadori. Kangabo kendra da napsagi seng salak sare. Thawal disina wakat tabitre. Manaba kangabo kendra da napsagi seng salak sare. District authority na miyam gi wakat tabidre. Agency da tongsinduna leire. Asam gi thaw Myanmar da puthok kidore. Lilong haurai bida radio FM station hangduna transmitter tower yungbada government ayaba pikre. Loislek pada maru iba pau amuk hana pijari. Chief Minister N. Birena CIC Staff Quarter amadi Undergraduate Girls Hostel Sangaduna Yamda Kusinakre. Mapandagi lakpa miyoi singna lamdam asida nungchi sanaba tangdu laitaba khudai ama sagat pangamloi haina Manipur gi ningthau laisemba sana zawbana haikre. ADC Tamenglongna district asigi saukhat thaurangi thadarakpa lupa crore tara henbagi senpham mafam khangdana manghankre haina social activist NC Kadajin Bongna phongdokre. West na thokpa hukum amagi mayokta MG Avenue da lambi tingduna Durga Lasin bana miyam da awaba mayok na halai. Amadi chaliba sahi asigi oina ningol sakauba si October 18 laiba kokpa numit oigadabani haina KCB gi Vice President Sujitna Fongdokre.
ngasi ki oinadi Manipuri pau matang sida loijare Times of Manipur miyeng tabi punamapu ARUNBALA amuk hana khurumjari. Lakadoriba ningol chakaubada set innabagidamag quality